ꯇꯣꯝꯄꯣꯛꯅ ꯃꯖꯥꯏꯕꯤ ꯑꯃꯒꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯒꯤ ꯋꯥꯔꯤ ꯇꯥꯈ꯭ꯔꯕꯁꯨ ꯑꯃꯨꯛꯇꯁꯨ ꯃꯃꯤꯠꯅ ꯎꯖꯈꯤꯕ ꯂꯩꯇ꯭ꯔꯤ. ꯑꯃꯔꯣꯝꯗ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯏꯔꯛꯂꯤꯕ ꯑꯀꯤꯕ ꯇꯝꯊꯤꯕꯒꯤ ꯋꯥꯁꯨ ꯇꯥꯕ ꯂꯩ. ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯂꯩ ꯑꯗꯨꯕꯨꯗꯤ ꯃꯅꯝ ꯑꯃꯨꯛꯇꯪ ꯅꯝꯍꯟꯗꯨꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅ ꯇꯣꯝꯄꯣꯛꯀꯤ ꯄꯥꯟꯗꯝ ꯑꯣꯏꯈ꯭ꯔꯦ. ꯑꯃꯔꯣꯝꯗ ꯂꯩ ꯑꯁꯤꯒꯤ ꯃꯒꯨꯟꯅꯔꯥ ꯉꯁꯤꯗꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯇꯝꯊꯤꯕ ꯃꯇꯧꯁꯨ ꯀꯟꯅ ꯎꯠꯂꯛꯇꯦ. ꯃꯃꯩꯊꯪꯗꯗꯤ ꯂꯩ ꯑꯗꯨꯒꯤ ꯃꯅꯝ ꯍꯦꯛ ꯐꯪꯕꯗ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥꯁꯅ ꯂꯩꯃꯥꯏꯗ ꯇꯨꯊꯈꯤꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯃꯖꯥꯏꯕꯦꯝꯃꯗ ꯆꯨꯡꯁꯤꯜꯂꯝꯕ ꯍꯦꯂꯣꯏ ꯑꯗꯨꯁꯨ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯖꯥꯏꯕꯦꯝꯃ ꯃꯍꯧꯁꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯂꯦ. ꯇꯣꯝꯄꯣꯛ ꯁꯛꯇꯝꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ. ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯅꯥꯕ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯦ. ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯇꯣꯝꯄꯣꯛꯅ ꯂꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯍꯦꯂꯣꯏ ꯑꯗꯨꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯥꯃꯤ ꯂꯥꯟꯃꯤ ꯑꯄꯨꯝꯕ ꯃꯤꯀꯨꯞ ꯅꯥꯎꯁꯤꯡꯅ ꯂꯩꯅꯔꯝꯃꯤ. ꯇꯣꯝꯄꯣꯛꯅ ꯂꯥꯎꯔꯤꯕ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯃꯤ. ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯇꯦꯟꯁꯨꯕꯗꯤ ꯇꯣꯝꯄꯣꯛꯀꯤ ꯊꯥꯡ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ. ꯌꯦꯡꯉꯨ ꯃꯃꯥ, ꯊꯥꯡ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯊꯥꯡ ꯑꯃ ꯅꯠꯇꯦ. ꯃꯁꯤꯕꯨ ꯍꯦꯛ ꯄꯥꯏꯕꯗ ꯏꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦ. ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ. ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯅꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤ ꯍꯥꯏꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯦꯟꯁꯨꯕꯅ ꯉꯥꯏꯈꯣ, ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ. ꯑꯃꯔꯣꯝꯗ ꯃꯄꯥꯟꯗꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡꯅ ꯍꯦꯂꯣꯏ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩꯗ ꯄꯥꯏꯁꯤꯜꯂꯛꯇꯅꯕ ꯑꯃꯗꯤ ꯂꯥꯞꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯝꯊꯤꯔꯕ ꯑꯍꯤꯡ ꯑꯗꯣ ꯂꯣꯏꯈꯤꯗꯨꯅ ꯑꯃꯝ ꯃꯉꯥꯟ ꯁꯤꯟꯅꯔꯛꯂꯦ. ꯅꯣꯡ ꯉꯥꯜꯂꯕꯅꯤꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯃꯆꯥꯒꯤ ꯑꯅꯥꯕ ꯀꯣꯛꯂꯦ ꯈꯪꯂꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ. ꯃꯃꯤꯠꯇꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤ ꯁꯤꯟꯊꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯦꯟꯁꯨꯕ ꯅꯤꯡꯊꯧꯅ ꯇꯣꯝꯄꯣꯛꯀꯤꯗꯃꯛ ꯀꯔꯤ ꯀꯔꯝꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯉꯝꯕꯁꯤꯡꯒ ꯋꯥꯇꯥꯅꯔꯝꯃꯤ. ꯇꯣꯝꯄꯣꯛꯄꯨꯁꯨ ꯀꯧꯔꯝꯃꯤ. ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯍꯩꯔꯦꯝ ꯂꯝꯗꯝꯒꯤ ꯄꯥꯈꯪ, ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯠꯇꯅꯁꯨ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯕ ꯉꯝꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯩ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯃꯣꯡꯒꯤ ꯇꯝꯊꯤꯔꯕ ꯑꯅꯥꯕꯕꯨ ꯀꯣꯛꯍꯟꯕꯤꯔꯦ. ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯊꯧꯖꯥꯜꯅꯤ. ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ. ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯎꯈꯥ ꯑꯃꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕꯗ ꯃꯪꯇꯥꯛ ꯑꯣꯏꯅ ꯄꯤꯕꯤꯔꯝꯕ ꯍꯤꯗꯥꯛꯅꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛꯅ ꯇꯝꯖꯔꯝꯃꯤ. ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯅꯍꯥꯛꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯊꯋꯥꯏꯕꯨꯗꯤ ꯀꯜꯂꯦꯗꯅ. ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ. ꯁꯅꯥ ꯄꯥꯝꯕ꯭ꯔꯥ, ꯂꯨꯄꯥ ꯄꯥꯝꯕ꯭ꯔꯥ, ꯐꯝꯊꯣꯟ ꯄꯥꯝꯕ꯭ꯔꯥ? ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇꯃꯛ ꯍꯥꯏꯌꯣ. ꯅꯤꯡꯊꯧ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯄꯤꯔꯒꯦ. ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯔꯒ ꯇꯣꯝꯄꯣꯛꯅ ꯃꯍꯥꯛꯇꯤ ꯁꯅꯥꯁꯨ ꯄꯥꯝꯗꯦ, ꯂꯨꯄꯥꯁꯨ ꯄꯥꯝꯗꯦ, ꯃꯥꯒꯤꯗꯤ ꯇꯥꯏꯕꯪꯗ ꯀꯅꯥ ꯂꯩꯇ꯭ꯔꯦ, ꯄꯤꯗꯠ ꯄꯥꯗꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯍꯥꯛꯅ ꯄꯥꯝꯖꯕꯗꯤ
ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯃꯐꯝꯗ ꯀꯣꯏꯅ ꯆꯠꯄ ꯑꯗꯨꯅꯤ ꯈꯨꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯃꯛꯅ ꯇꯥꯏꯕꯪꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯆꯠ ꯆꯠꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯏꯄꯥ ꯁꯤꯡꯕꯨꯉꯥꯟꯕꯕꯨ ꯊꯤꯔꯛꯄꯅꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡꯅ ꯁꯤꯡꯕꯨꯉꯥꯟꯕ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ꯫ ꯃꯥꯒꯤ ꯍꯧꯔꯛꯐꯝ, ꯄꯣꯛꯐꯝ, ꯂꯩꯐꯝ, ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯕ ꯃꯤꯑꯣꯏꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯄꯨ ꯍꯦꯛ ꯐꯪꯕ ꯃꯐꯝꯗꯒꯤ ꯐꯥꯅꯅꯕ ꯊꯤꯔꯤꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯇꯣꯝꯄꯣꯛꯄꯨꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯊꯧꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧ ꯇꯦꯟꯁꯨꯕꯒꯤ ꯑꯔꯣꯏꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯁꯤꯡꯕꯨꯉꯥꯟꯕ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯕꯨ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯃꯈꯩꯗꯤ ꯇꯣꯝꯄꯣꯛ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀꯤ ꯊꯥꯡ ꯑꯗꯨꯕꯨꯁꯨ ꯅꯤꯡꯊꯧꯗ ꯈꯨꯗꯣꯜ ꯇꯝꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ, ꯂꯝ, ꯐꯝꯊꯣꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯣꯝꯄꯣꯛꯅ ꯍꯦꯛ ꯄꯥꯝꯖꯕ ꯅꯨꯄꯤ ꯅꯤꯕ ꯌꯥꯒꯅꯤ ꯉꯥꯛꯄꯤꯔꯦ꯫ ꯑꯃꯔꯣꯝꯗ ꯄꯔꯥꯜ ꯍꯥꯏꯔꯤꯕ ꯃꯪꯂꯩꯕꯥꯛ ꯑꯗꯨꯗꯗꯤ ꯏꯃꯥ ꯇꯥꯡꯖꯅꯨ ꯁꯔꯥꯁꯥꯏ ꯅꯍꯥꯛ ꯑꯩꯕꯨ ꯍꯧꯗꯣꯛꯂꯤꯕꯗꯤ ꯀꯗꯥꯏ ꯅꯤꯁꯥ ꯄꯨꯔꯛꯂꯕ꯭ꯔꯥ? ꯅꯤꯁꯥꯒꯤ ꯃꯍꯥꯎ ꯐꯪꯗꯕ ꯃꯇꯝ ꯁꯥꯡꯂꯛꯂꯦꯗ꯫ ꯏꯃꯥ ꯇꯥꯡꯖꯅꯨ ꯄꯔꯥꯜ ꯂꯩꯕꯥꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏꯕ ꯄꯨꯝꯕꯅ ꯆꯥꯅꯅ ꯐꯝꯗ ꯀꯠꯆꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯆꯥꯕꯨ ꯅꯍꯥ ꯑꯣꯏꯍꯟꯒꯅꯤ, ꯇꯒꯠ ꯇꯒꯠꯄ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯕꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯜꯍꯟꯕ ꯂꯩꯇꯔꯦꯅꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯉꯣꯟꯗ ꯃꯄꯥꯟ ꯇꯥꯏꯕꯪꯗꯒꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯃꯁꯛ ꯅꯥꯏꯕꯤ ꯁꯦꯅꯨꯔꯥ ꯑꯃꯒꯤ ꯏ ꯆꯪꯒꯅꯤ ꯇꯥꯛꯈ꯭ꯔꯦꯗꯅ꯫ ꯇꯧꯕꯇꯗꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯔꯥꯜꯗ ꯃꯔꯥꯜ ꯈꯔꯗꯪ ꯂꯪꯖꯕ ꯑꯣꯏꯕ ꯇꯥꯏꯀꯣ꯫ ꯆꯔꯥꯁꯥꯕꯤꯅ ꯃꯃꯥ ꯇꯥꯡꯖꯅꯨꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯖꯥꯏꯕꯤ ꯑꯃ ꯇꯝꯐꯥꯁꯅꯥꯕꯨ ꯄꯔꯥꯜꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯨꯕ ꯑꯃꯗꯤ ꯃꯗꯨꯗ ꯃꯥꯏꯊꯤꯕ ꯐꯪꯂꯛꯄꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯆꯥꯁꯥꯕꯤ ꯅꯍꯥꯛ ꯆꯦꯛꯁꯤꯜꯂꯣ꯫ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯆꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ꯫ ꯅꯍꯥꯛꯅ ꯈꯪꯗ꯭ꯔꯦ ꯄꯔꯥꯜ ꯂꯩꯕꯥꯛꯇꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯥꯏꯆꯧ ꯑꯃꯗꯤ ꯅꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯃꯄꯥꯟ ꯇꯥꯏꯕꯪ ꯌꯧꯈ꯭ꯔꯦ꯫ ꯄꯔꯥꯜ ꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯃꯄꯥꯟ ꯇꯥꯏꯕꯪ ꯌꯧꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯄꯥꯟ ꯇꯥꯏꯕꯪ ꯐꯥꯎꯅꯔꯤꯕ ꯂꯥꯏꯅꯨꯡꯂꯥꯒꯤ ꯊꯣꯡꯖꯥꯎ ꯊꯤꯡꯖꯤꯟꯈ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯤꯡꯖꯔꯤꯕ ꯑꯃꯠꯇꯁꯨ ꯊꯨꯡꯕ ꯉꯝꯂꯣꯏ ꯆꯔꯥꯆꯥꯕꯤ꯫ ꯃꯛꯀꯔꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯊꯣꯛꯍꯜꯂꯕꯀꯣ꯫ ꯅꯍꯥꯛꯄꯨ ꯑꯩꯅ ꯊꯥꯖꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯤꯑꯣꯏꯕꯅꯤ, ꯑꯩ ꯌꯦꯛꯅꯕꯅꯤ꯫